Manipur amasung Manipur gi mapanda Pak Sanna Pangthoknabagum Thoubal District Tasu District Administration AMADI LANNAI Luf KAYANA Singna SINDUNA Patriots Athoubasing Ningsing Numit Palan Pak Sanna Pangthokkhre District Administration Thoubal na SINDUNA DC Thoubal gi election counting hold the Pangthokba Patriots gi thoramda Deputy Commissioner Thoubal Hana Kamaina Luchingduna Athouba Birti Kendrazit Amasung Thangal General gi photo da lay katki ngasige thoram duga mari lenina wangang bada Deputy Commissioner Thoubal Hana Kamaina hai kumzale singamaga chanipan marifadra mathoida malemda lamba leitraba mapangal kallaba British Empire ga Manipur ga sokna kiba lanfam aduda mamalebak Manipur gi Maning tamba ngaknabagi thawai kathokkiba athouba ipa ipu sing amadi chei adumaki August 10 da Imphal gi Faidabung Hauzikna Birti Kendrazit Pak Haina Khangnariba mafam asida miyam mangda fasi tawduna hatkiba Thoubal Yuvraj Kendrazit amasung Thangal General anigi mafam dai kai khumnaba utpa oina ngasigi numit asibu Patriots Day haina pangthokpani loinina ikhoi khudingmak nasu matam adugi ipa ipu singna mamalenga ki Leiba kining tamba ngaknaba thauna fana kathokkiba adugum aikhoisu thauna leina leibak asigi damak leminase haiba wafam mahakna makhatana phongtoki ngasigi thoram aduda District Police Thoubal gi SP Sivanan Survey 3rd IRV gi Commanding Officer Sarangthem Hemanta DFO Thoubal Dr. Zesli Leisangthem ADM Thoubal A Amarjit Sharma atai District Level Officer Singh Saryaki